Laingang na yengsinbidana layriba kanglon sumna hangdaba boarding sing makata na maning tamhankigadra MSF ngasigi paliba laingak asina lamdam masida hauji kanglon sumna hangdaba boarding sing asi yengsinbibagi mamita day asigumba boarding sing ase makata na maning tamhankigadra loina na laingaki oiba chapchaba phirep ama laibak miyam khangna thambi wai nang Manipuri Students Federation MSF Headquarter ki General Secretary Texam Rojit na thadorok pa cherol ama na phongdorok le cherol adu na makata adu hai MSF na aikoi lairik ningthina tamsi haiba academic campaign asigi makada sonthau raba laita laida na lairik tambabu maning tamna phangba ngamjahodraba mahiroi singi damakta free special class ama pangthokuna lakli ama de pangthokle loina mock test sinduna angang singda hena mapung phana exam adu mayong na bangam na ba MSF na hona duna lakle Commission for Protection of Child Rights Act 2005 CPCR gay makada semkiba National Commission for Protection of Child Rights NCPCR na piba norm samade standard singado ngasi Manipur da mapung phana mathau tahon ba ngamlabra hai re cherol adu na makatara dun hai lamdam masida chanabi amade business man ba mawong da class 10 amadi 12 ki exam naksilak pa mayada private school singge oza kharan na mahiroi singbu coaching tauba mayum da boarding thamjin bang mahiroi sing da makhoi gi boarding da leiravade pass ta hongane question phangangani haiba asigumba wapam kaya season aduna mahiroi sing dage free structure leitaba mawong da fee kaya lauri amade leita lairaba mahiroi kaya amana awaba mayok na re asigumba kanglon sumna chalaidaba guideline ngaktaba tongan ba nupa macha amadi nupi macha singgi hostel leitaba physical infrastructure gi awat palaina chalairiba boarding sing ase ngasigi palba laingak nang ahen ba mijeng changbi wai na lainga ki mafam da Manipuri Student Federation MSF ki maike dege noluk na haijare MSF headquarter ki General Secretary Texam Rojit na thadorokpa cherol aduna makha tara duna hai lamda masida hogje kanglon sumna amade chanabi ngak nang chumna chalaida ba hostel natraga boarding sing asibu Manipuri Student Federation MSF na athuba da kupna yangsin baga loina na ahen ba mijeng changlagani haina su phongdorok le Loria misigi matang da JSC semdu na miyam na protest tawkhre ngarang ayuk angan bada porompat police ki manung chanba Brahmapur nahabam basket ground manakta leiba moyang themningol basaspati mayum ongbe Loria Elias nanau chahi ni fugani pan singnaningai woi bamawong da mayum da thori yanduna siram ki badugi matang da ngasi Loria ge mapam kaisampat thiam laikai da JSC ama sembaga loina nang miyamna protest tawkhre protest adu da saruk yakhiba JSC ge convener songtham ibo yaima na phongdokhiba da Loria gi misi ase singnaningai oi mahaki nupa amasung imung manung na lautuna raga hat panai maramde mapam da pau pirakpa matam da thengna pirakhe loina na mahang na yalam liba thori adu kakthatu phamung da hipallaga phi amana kupsinduna thamlamkhe masi JSC na yaba ngamloi nupi khunaibo temsingnari basi da chenari ba miyoi sing adu athuba matam da faduna maralgi matungina sairak pina bohona bi waina su phongdokhe aroi bada tabiri ba pumnamak po thaga chare